Nungsirabagi subscriber sungi marktagi Rusma said no Hazrat Alqamah radhiyallahu anhu gi wari sembiragu Haiba gi matung inno ngasidi kwi Punna Hazrat Alqamah radhiyallahu anhu gi wari khanginaras Hazrat Alqamah radhiyallahu anhu Hairiba sahabi asi yamna kanna narame anabi henjilaklaba matamda mayamna mahakmonda kalima swanaba hairame adubo Mahaki Machindagi Kalimah Swan Bangamlamde. Wari Singa si Sahabi Singa Rasul Karim Sallallahu Alaihi Wasallam do Amata Chithadana Tamlure. Matamadu the Nungsib Rasul Sallallahu Alaihi Wasallam now. Alqamah Mahaki Mama Mapata Kari Kari Asoibo. Taukiva Lake Bage Haiba do Yamna Kupna Tigalaki. Alqamagi Mapadi Lake Hidre. Mamadi Yamna Hanurame. Madada Huzur Sallallahu Alaihi Wasallam takbirki Mahaki Mama Adu Mafum Masida Pubirako Khudakta Alqamagi Mama Adu Puduna Lagne Matamadu Huzur Sallallahu Alaihi Wasallam na Alqamagi Mama Adu Mahaki Maramda Khangba Makai Hanglame Mahaki Mama na Sumna Paukum Piraki Ya Hazrat Aigi Chanupa Asin Namaz Matam Amata Thadokpe Mahak Roza Suhele Sadga Khairatsu Asukki Matik Pi Amsung Pizza Pitakpasu Asukki Matik Fai Matamadu Huzur Sallallahu Alaihi Wasallam Nahanki Namana Chani Maraktu Kari Kari Nuaina the Lake Bage Haini Yam Kup Nahanki Karisu Toido Palaki de Dobutabo Aingundagide Mahaki Nupin Hena Luna Tawe Matamadu Allah Rasul Sallallahu Alaihi Wasallam na asun haibiraki Madude Madugi maram adunani Alqamah na machinda kalima swan bangamdribado Madugi matungda Hazrat Bilal radhiyallahu anhu da haiki Sing mayam ama khonjiluro aduga may thagalo May aduna fazana chaklak pa matamadu da Alqamah gi mamang magtada Maynung da Alqamah lang sindra may thadoglasi Hairak Padu the Maman Allah Rasul Sallallahu Alaihi Wasallam the Asumna Hangalaki. Hey Allah Rasul Sallallahu Alaihi Wasallam. Aigi Imang Maktada Ichabu May Thaga Dauriba. Aina Karamna Yengduna Laikani. Amadi Madu Aina Karamna Savar Thoudang Laika Dauribano. Haina Haijakhriba Allah Rasul Sallallahu Alaihi Wasallam the Asumna Haibirki. Adu Oirabade. Nahagna Allah Gidama Khanduna Nachada Tamlam Banuaita Bukaya Sing Adu Thado Piro Haina Haibiraki Hazrat Muhammad Sallallahu Alaihi Wasallam na Asumna Haibiraki Aina Dugumba Mapu Adugi Kasam Chaduna Hairibasini Mamana Yadaba Macha Singidamakta Namaz Roza Hazamadi Zakat Singasi Karigumba Mata Kaanaba Fangloi Haina Takpirame Wafam Sitaba the Alqamah Mamana Hairaki Allah Rasul Sallallahu Alaihi Wasallam Amadi Tariba Khudingmak su Gawa Biro Aina Aigi Icha Alqamah the Karigum Makal Amatagi Nuaitabu Hamdre Wafam Sitab Allah Rasul Sallallahu Alaihi Wasallam Hai Hey Belal Nang Chatlo Aduga Alqamah Manak Chang Sinduna Yengo Maki Machindagi Kalima Solabra Natraga Sondribra Haiba Yenglucho Aduga Madugi Pao du Puduna Yamna Tuna Halakadabane, Haina Takbirki. Huzur Sallallahu Alaihi Wasallam gi Wafam Singa du Yamna Tuna Bilal na Pangtuki. Hazrat Bilal radhiyallahu anhu na Alqamah gi Thongjin Hek Yobago, Alqamah gi Machindagi Kalima Son Bataki. Numid Aduda Alqamah gi Wafad Oikre. Alqamah gi Maraibuk Fava Amano, Mahaki Matakta Lairamba Mamagi Nuaitaba Kayadu. Allah ki Thoudang Kok Hanbiki Amade Mahaki Janaza Swanabagi Thoudang Suloikre Matangda Hazrat Muhammad Sallallahu Alaihi Wasallam na Haibiraki Kana Gumban Mama Dagi Matu Hen Lumna Laurabade Adugumba Macha Adugi Matakta Namaz Roza Haz Amade Zakat Sing Asigi Kaanaba Lairoi Haina Takbiraki Maramasina Macha Sing na Mama Mapa Anigi Marakta Afava Mari Thamnaba Hotnagadabane Makoibu Nungsine Thambi Bagaloina now Makoibu Nuainaba Tauduna Teleba Punsi Mate Kara Asida Nungsi Chana Hing Minnabano Allah Ta'ala Nasu Yabi Gani Amadi
Mama mapa aninasu apin basu oigani. Mama mapa nabu thamoi sengna yabikrabadi Allah Ta'ala nasu yabigani. Aduga makhoi ni yabidrabadi Allah Ta'ala nasu yabiroi. Nungsirwe chilinau singna video asibu Musulmani chilinau khai Khudingmak da share tawbiduna makhoi busu khanghanbada saruk yabiyo. Aduga Allah Ta'ala na ikai Khudingmak bu ima ipa bu nungsi chana luna sana tawungam bagi pangal thauna adu pinabi boy sano.